ꯂꯤꯂꯤꯅ ꯕꯤꯀꯤꯒꯤ ꯒꯥꯔꯤ ꯃꯈꯣꯜ ꯑꯗꯨꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯀꯧꯁꯤꯜꯂꯛꯏ꯫ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯇꯔꯥꯝ ꯇꯔꯥꯝ ꯀꯧꯔꯛꯂꯝꯃꯤ꯫ ꯗꯥꯇꯣꯟ ꯌꯧꯔꯛꯑꯕꯣ? ꯕꯤꯀꯤꯁꯨ ꯏꯪꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯧꯔꯛꯑꯦ꯫ ꯑꯗꯨꯗꯤ ꯆꯪꯉꯁꯤ ꯗꯥꯇꯣꯟ꯫ ꯍꯣꯏ꯫ ꯑꯅꯤꯗꯨ ꯄꯨꯟꯅ ꯃꯅꯨꯡꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯃꯅꯨꯡꯒꯤ ꯔꯨꯝ ꯑꯍꯥꯡꯕꯗꯨꯗ ꯕꯤꯀꯤꯕꯨ ꯐꯝꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯂꯤꯅ ꯇꯞꯅ ꯏꯪꯅ ꯍꯥꯏꯔꯛꯏ꯫ ꯗꯥꯇꯣꯟ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯣ, ꯑꯩ ꯍꯩ ꯃꯍꯤ ꯁꯦꯝꯃꯛꯀꯦ꯫ ꯁꯦꯝꯃꯨꯔꯅꯨ, ꯌꯥꯔꯅꯤ, ꯑꯩ ꯌꯨꯝꯗꯒꯤ ꯊꯛꯂꯛꯑꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯇꯦꯕ, ꯀꯩꯅꯣꯝꯃ ꯁꯦꯝꯃꯛꯀꯦ, ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯅꯝꯃ ꯑꯃꯁꯨ ꯈꯪꯅꯍꯟꯗꯣꯏꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯥꯏꯐꯦꯠ ꯏꯪꯅ ꯅꯣꯛꯂꯝꯂꯒ ꯂꯤꯂꯤꯗꯨ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯞꯅ ꯐꯝꯊꯔꯛꯂꯒ, ꯏꯅꯝꯃ ꯂꯥꯛꯍꯧꯔꯦ꯫ ꯑꯗꯨꯗꯤ ꯀꯩꯅꯣ ꯈꯔ ꯁꯦꯝꯃꯨꯔꯣ, ꯑꯗꯨꯒ ꯄꯤꯔꯨꯔꯣ꯫ ꯆꯥꯛꯁꯦ ꯏꯅꯝꯃ ꯂꯣꯏꯁꯤꯟꯕꯤꯔꯛꯑꯒꯦ꯫ ꯑꯁ ꯏꯅꯝꯃ, ꯑꯩꯅꯗꯤ ꯏꯅꯝꯃꯒ ꯁꯛ ꯈꯪꯅꯍꯟꯒꯦ ꯇꯧꯔꯒ ꯄꯨꯟꯅ ꯍꯩ ꯃꯍꯤ ꯄꯤꯃꯤꯟꯅꯔꯨꯁꯦ꯫ ꯍꯩꯃꯥ, ꯍꯣꯔꯦꯟ ꯑꯗꯨꯝ ꯈꯪꯅꯗꯧ ꯂꯩꯔꯗꯨꯕꯣ? ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯟꯅ ꯈꯪꯅꯧ ꯍꯥꯏꯕ꯫ ꯍꯣꯏ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯂꯤꯂꯤꯅ ꯃꯈꯨꯠꯇ ꯍꯩ ꯃꯍꯤ ꯒ꯭ꯂꯥꯁ ꯑꯍꯨꯝꯗꯨ ꯇ꯭ꯔꯦ ꯑꯃꯗ ꯍꯥꯞꯂꯒ ꯄꯨꯟꯅ ꯊꯣꯏꯁꯅꯥꯒ ꯂꯥꯛꯂꯝꯃꯤ꯫ ꯕꯤꯀꯤꯅ ꯐꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯑꯅꯤꯗꯨꯁꯨ ꯄꯨꯟꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯣꯏꯁꯅꯥꯅ ꯍꯥꯟꯅ ꯌꯦꯡꯂꯨꯗꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯥ ꯑꯗꯨꯗ ꯄꯨꯟꯅ ꯆꯪꯂꯛꯄꯗ ꯊꯣꯏꯁꯅꯥ ꯕꯤꯀꯤꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯁꯅꯥꯗꯨ ꯈꯪꯍꯧꯗꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ꯫ ꯊꯣꯏꯁꯅꯥꯅ ꯂꯩꯔꯤꯕ ꯑꯗꯨ ꯕꯤꯀꯤꯁꯨ ꯎꯔꯦ꯫ ꯈꯪꯍꯧꯗꯅ ꯃꯍꯥꯛꯁꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯊꯣꯏꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯃꯃꯤꯠ ꯀꯨꯞꯅꯗꯕꯤ ꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯨꯟꯅ ꯌꯦꯡꯅꯔꯒ ꯂꯩ꯫ ꯕꯤꯀꯤꯅ ꯌꯥꯝꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ꯫ ꯊꯣꯏꯁꯅꯥꯒꯤ ꯃꯤꯠꯂꯨ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯄꯤ ꯇꯞꯅ ꯁꯤꯟꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛꯀꯤ ꯃꯆꯜꯅꯨꯄꯤ ꯑꯁꯤꯒꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛꯅ ꯎꯈ꯭ꯔꯅꯤ, ꯆꯤꯡꯅꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯣꯏꯒꯤ ꯈꯨꯅꯝ ꯑꯗꯨꯅ ꯃꯄꯤꯁꯤꯡ ꯑꯗꯨ ꯁꯠ ꯁꯠ ꯅꯥꯟꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨ ꯂꯨꯛꯊꯗꯨꯅ ꯃꯈꯥꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯏꯆꯝ ꯆꯝꯖꯕ ꯂꯤꯂꯤꯗꯨ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯉꯛꯅ ꯍꯪꯂꯛꯏ꯫ ꯗꯥꯇꯣꯟ, ꯑꯩꯈꯣꯏ ꯏꯅꯝꯃꯒ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ? ꯕꯤꯀꯤꯗꯨ ꯒ꯭ꯌꯥꯟ ꯈꯪꯂꯛ ꯂꯥꯛꯇꯨꯅ ꯂꯠꯂꯤ ꯂꯠꯂꯤ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯊꯣꯏꯁꯅꯥꯅ ꯍꯥꯏꯗꯣꯔꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯄꯥꯈꯠꯅ ꯈꯨꯝꯂꯛꯏ꯫ ꯈꯪꯅꯩꯌꯦ, ꯃꯣꯏ ꯂꯩꯀꯥꯏꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩꯌꯦ, ꯃꯣꯏꯗ ꯁꯨꯝ ꯆꯠꯄꯗ ꯈꯪꯕꯅꯤꯗ꯫ ꯑꯗꯨꯗꯤ ꯑꯩꯅ ꯁꯛ ꯈꯪꯅꯍꯟꯒꯦꯅ ꯇꯧꯔꯤꯁꯤꯗꯤ ꯍꯥꯟꯅꯅ ꯑꯗꯨꯝ ꯈꯪꯅꯔꯒ ꯂꯩꯔꯝꯃꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯂꯤꯗꯨ ꯅꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯄꯨꯔꯛꯄ ꯍꯩ ꯃꯍꯤ ꯑꯗꯨ ꯇꯦꯕꯜꯗ ꯊꯝꯂꯒ ꯑꯃ ꯂꯧꯔꯒ ꯕꯤꯀꯤꯗ ꯄꯤꯔꯛꯏ꯫ ꯗꯥꯇꯣꯟ, ꯁꯦ꯫ ꯕꯤꯀꯤꯗꯨ ꯇꯞꯅ ꯂꯧꯏ, ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯇꯔꯪ ꯑꯃꯗ ꯄꯨꯔꯥ ꯂꯩꯔꯕꯅꯤ꯫ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯖꯗ꯭ꯔꯕꯅꯤ꯫ ꯃꯃꯤꯠ ꯑꯗꯨꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯕꯅꯤ꯫ ꯃꯍꯥꯛ ꯉꯁꯤ ꯊꯣꯏꯁꯅꯥꯒꯤ ꯃꯃꯥꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯃꯈꯥꯗ ꯑꯗꯨꯝ ꯃꯔꯨ ꯂꯨꯛꯊꯔꯒ ꯂꯩꯈ꯭ꯔꯦ꯫ ꯂꯤꯂꯤꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯊꯣꯏꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯅꯝꯃ, ꯍꯥꯟꯅꯁꯨ ꯈꯪꯅꯔꯕꯅꯤꯅ ꯃꯤꯡ ꯅꯨꯡ ꯇꯥꯛꯅꯗ꯭ꯔꯁꯨ ꯌꯥꯔꯕꯣ? ꯊꯣꯏꯁꯅꯥꯗꯨ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯂꯤꯂꯤ, ꯃꯤꯡꯗꯤ ꯈꯪꯗ꯭ꯔꯤꯌꯦ, ꯑꯩꯅ ꯆꯨꯝꯅꯇ ꯁꯛ ꯈꯪꯕꯅꯦ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯕꯤꯀꯤꯗꯨ ꯊꯣꯏꯁꯅꯥꯗ ꯍꯪꯒꯠꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯊꯣꯏꯁꯅꯥꯗꯤ ꯃꯉꯣꯟꯗ ꯌꯦꯡꯂꯝꯗ꯭ꯔꯦ, ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯕꯤꯀꯤꯗꯨ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯊꯣꯏꯁꯅꯥꯅ ꯃꯍꯥꯛꯄꯨ ꯋꯥꯔꯧꯔꯦ ꯍꯥꯏꯕꯁꯤ꯫ ꯂꯤꯂꯤꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯝꯃ, ꯃꯥꯒꯤ ꯃꯤꯡꯅ ꯕꯤꯀꯤ ꯀꯧꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯅ ꯂꯩꯕꯅꯤ꯫ ꯑꯩꯒꯤꯅ ꯗꯥꯇꯣꯟ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ꯫ ꯊꯣꯏꯁꯅꯥꯗꯨ ꯃꯗꯨ ꯎꯔꯨꯕꯗ ꯃꯍꯥꯛ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ, ꯑꯗꯨꯅ ꯋꯥ ꯑꯗꯨ ꯊꯩꯗꯣꯔꯛꯏ꯫ ꯍꯩꯃꯥ, ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯋꯦ, ꯍꯤꯟꯖꯥꯡ ꯊꯥꯡꯒꯠꯂꯝꯕꯅꯤ, ꯀꯥꯁꯤꯜꯂꯝꯃꯅꯤ, ꯅꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯎꯈꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯠ ꯆꯦꯟꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯀꯤꯁꯨ ꯊꯣꯏꯁꯅꯥꯅ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯀꯩꯁꯨ ꯍꯥꯏꯖꯕ ꯉꯝꯗꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯤꯂꯤꯅ ꯕꯤꯀꯤꯗ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯏꯅꯝꯃꯁꯦ ꯌꯥꯝꯅ ꯐꯕꯅꯤ, ꯌꯥꯝꯅꯁꯨ ꯆꯝꯕꯅꯤ, ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯕꯅꯤ꯫ ꯕꯤꯀꯤꯗꯨ ꯈꯨꯝꯗꯦ,
adum tuminna phamduna leiri makhutna pariba hai mahi adusu thakte hojik mahak kari amata hainingdre thoisnana khalamgadaba wakhalon adutani mahakna hojik khanduna leiriba lilina kaidaroge daton tuminna dum unglaga leiridubo yam hainedrabo ekhoi yumse biki do handakti khumdaba yadaduna tapna khumlei kaishu tawde asi tamak khumlei somda thoisnadu sakhumdadi sangdraduna mi kana su urodaba maningi yenakhagi dari duda tuminna phamduna kapsari mamit adu mapitana pikthalami dapiki aida nangbu yamna thajabane nungsibane nahakna pumnamakni haina khanjabane nangi asada punsi ase harauna leijabane nangi wakalta khanjabane duga asuk chawbanam thak ama senglaba amakpa yaujadaba aigi phamda tawbirabako nangini haiduna senglaba thamoi asina asa kaya sagat chakibane ngasidi ai thamoi kaina kaple da biki ai thamoi sukna kaple nangi nungsi bai chakna ai om chakna re da biki hujikti aina waroba miyoi singi manungda nangsu ama oireko asumna tawramgani haibasimadi aina mangda phawba mangdudabane aina nangbuta thamoi sekna nungsijaba oiramle nangnadi aibu thamoi yaudana chinbal tamak nungsiba oiramle hojik aina tawgadabase karino nungsiraba nangi maisak khangbana pharibra natraga nang tabu thamoi sengna nungsijariba panglabi agi ichal nupi asigi ningjaba thamanbana pharibra thoisnadu mapi loinamak teithuklaga aibu thamoi manung yongna nungsibibisu nattaba aduga aina agi ichal nupi dagi nangbu munba haibasisu ai ngamloi nanga oina lapnaba aigi punsigi wakhal oirage thoisnadu kapaya bakaplaba matungda chakhumda sangduna saktamai unslei adubu mahak tumina wadi maset amata ngangkidre thawai nungaita thoisnaga biki ge tumina sapum thokpa dum chari khangjadaba lili du haraubana punglang langami somda paikhom hoisu tur mafam du atei singda chatluraba matung leimramda laklami paikhombana mamaga mapaga bu makut samiduna punna puraklami ngaihak mafam adugi phajaba singdu yenglaba matung hannaba haiduna garida kakhatlami paikhombana mama mapa gari manungda ningthina phamhallaba matung mahaksu garida kage hek tawbaga magi mamang maktada kanagombi ama chatpudu urei paikhombadu hangdoklamba thong adu tapna thingjillaga uriba nupi adugi manakta gamgam chengsilaki aduga tunglomdagi yamna chinglemna lumlum launa kaurei anju su kaurukliba adu taraduna mamai tapna leithurei masu paikhomba ubada khangni ningsinglatuna dada paikhombadu noklaga anju kaishlubunu dada sida imanabi singa punna koiba sumla ambane namanabi singdi kadai anjuna makut adu side amada thillaga tu dada asida leiri singse anju wa amata haisigiba anju noklaga yaniye hekta haibiyo dada anju ibani mukta chikna famina duna nongmatang unasiba anju du ngakna yenglei magi angakpadu khangladuna paikhombadu tapna amuk makha tare anju yamna tangai makpataba wafam amagini aibu chinnabrane adu uragana namanabi amaga punna lakminawo anju du paikhombagi senglaba pukning mataw adu yengbada dum khangi aduna mahaki wakhalon adu karino haibisi khanglage haina khumlei hoi dada ado kaidongaino matamdi amahekta yai nangna sangbu numita fare dada adudi hayingse pung 3 adwaida unnerase yam nungai reisal adu nangi number do amta harkira anju su kishu chingnadana adum noklaga hoida asumna
Anjuna paikhombada mahaki number adu piraklami. Haujikti paikhombasa harauba minok amaga loinana mayumdomda halakli. Mayam adu nungai tabayaw tawduna chak chaba adusu adum loisinkhre. Biki su gari adu thawraga chatkre. Thoisna su halakle. Thoisna na lambida lakpada Biki du ngaiduna lerami. Thoisna du sauningmusu phawre adubu mahak migi lekai ni adugi su mathakta pausi Lily na muktarabadi masu thamoi kaigani khanbagi tumina lesile. Biki na tapna changsilaktuna hairai. Thoi, I'm sorry. Thoisna du kaishu khumde adum tumina magi satham thokpa adum chatli. Aibu ngakpire rudra. Thoisna du handakti khumlei. Da Biki, aingunda yelano. Nangse pharabusu patrabusu ichal nupike khangnaba nupane. Mana khangkhraga phajade. Yare, chatpiru. Wasi swaida adum tensilase. Thamoi manung yongna nungsibidaba. Nangonda aina waro pukisu lekte. Aingunda makhatana unsinbirano. Aina phajana haijari. Aigi isin nupido yamna phabani. Asikak hairamlaga Thoisna du thuna prap chatkre. Haijabagi wani Thoisna du thamoi sathina kairabani. Mahaki thamoina aduki matik Biki bu waraurabani. Yamna thina tathi su ngangningbani. Adubu wafamsi machal nupi Lily gi thamoi gi khalaga tumina prok chakpa makai khangjabani. Mahak Biki gi number adusu khudakta blacklist ta hapsinkre. Aduga mapi ira sena mayumda halaklami. Biki su ngahak tumina leptuna nungaitana yengjituna lehawi. Haujik Biki gi wakalda asumna khalai. Magi oinadi tasengba nungsiba haibasi karino khangde. Arepa wakal leite. Lily na kayam nungsiba, Thoisna na kayam nungsiba haibasi su magi pukning na arepa leite. Aduna haujikti mahak Lily bu oina adum nungsirage. Magi damak oina leplage haibasi khalakle. Biki du yamne hena phattaba misiksu natte. Matam siki ngahaki oiba wakhalgi oibanara natraga irang langjaba oibagira khangde. Mahak nupi khara koisabagi wani. Adubu mahak haujik Lily na mahak nungsijaba asi khanglabada Lily gi damak leplage. Thoisna gi su magi apambada dum tawjakhrasanu haina khalai. Biki su mayumda hankhre. Anjudu mayum yauraba matungda magi ka da tumina famduna wakalda khali. Garigino dapai khombana aiga hing unasi herisibo. Mahaksing isai magi mataudo thamoi sokpudi mali. Aduga mase afaba misakni hebesimasu magi matau aduna adum khangi. Anjudu ngahak khanba yaba khallaba tungda sor ama sangna hondoklaga tapna solai. Amabu oire hayeng unarage. Aduga magi pukningi wa haining libasingdo loinamak khanglage. Thoisna du mayumda hek yaubaga mahak tumina famungda hiplaga lekhre. Wakal nungaitabana su mahak phumbangnarabani. Adubu kaplaroi haina khanduna fanakana phajinnaba hotnajabani hekta ngamde. Asengba nungsiba oibanara tarai maisak adumadi mutpa ngamde. Thengjilaklaba ahingdudadi mahak tumina famduna thajamabu yengjaraga mapi tapna sinthajari. Machinda tapna solai. Pakhang leisabi kayagi ngawnafam oiribi. Nungsinungon kayagi saithanafam oiribi. Inglabi thaja. Nangi thabal mangalda. Nungsina harau minok tamjafam oiribi ita thaja. Ngasidi nangi sakfambu yengjaraga kairaba aigi thamoise hena maisak oirire. Nungsibadi chamani. Adubu nungsiba amakak oijabada aingonda asuk namthak tawbiramba. Aina nangbu kayada thajaba maisak ase phangnabaro. Isam samjabi aigi icha Lily gidi laibak phabani. Mana maisak ase khangba ayengbadi ngamloi. Magi mahut senduna aina oina maisak ase khangjarage. Thoisna du kapayaba kaplamlaba matung mahak amuk changduna phamungde hipkhre.
mahak mikup amatadi tumthaba yadre ahingduma asumna sum hokre mathanggi nimittu thoisnado yamna hainingda school da laklami ngarang dagi di mahak chak sumaru amata sadrebani adubu mama ga mapa ga na hanglabasu kishu tawdi haina khumlami thoisnana school da yorokpadagi magi mataw adu hanaga iman manade aduna ilizana hanglei maduda thoisnado lotpagi lotpa adum lotle kanada so mahak maramdu haidre tuminna mathanta phumjinduna adumak thamkhre paikhomadu magi room adudagi CCTV da thoisnana class angang sing lairik tak libadu yengjari yengloi hainadi fanakana khanjabani adubu hekta ngamde thoisnana magi awaba mataw adu satra singduda mami amata tahanba yadabanina momonoktuna leiriba saktam adu ubada paikhombasu matomta nokmi tawjei paikhomadu mabukta khalai ligla nangna aduk ningthi sariba nangi ingna momonoksaba aduda aina suk thawai tana yengjaningliba karigino yengli makai penda binangse aigi punsina karamba matamda nangi mami asibu pumut mutat pangamgadake thoisnagi computer mamaida tariba saktam adu jum dawsilaga munna yenglaga yamna tapna soli ligla mapal thongda chinbalda nangbu lekai ki isal ama oina khallabasu thamoidadi nangondagi henba kana amata leiti asuk nungsibi nangna so aibu nungsibiduna punna nungsigi paktuda harauna leiminaba phanglabadi aina kayagi matik nungaijagadaba ligla nangna aigi leikaigi isal oirambana nupa ama oibagi pangaldo machit amata pudok pangamde adumak oidunasu nangna lohungdri phau aigi mityengi wangmada leikaigi isal nangbudi khak thamloi aigi mityeng makhada adumak naksinna nangbu soida ngamdanaba kupna ngaksinajagiko paikhomba du school gi thabak singdu ayamba lusilamlaga pung ahumuk tasilakpa dwaida hainakiba matung inna anjuga unaba satlami anjusu hainakiba soiduna sapchana anidu thingnare punna food corner amada phaminare paikhomba yamna ingna hairei anju ngasi lakpibagi thanks anjusu momonok laga khumlei kaigino haisidata sibu thakatnabro anjuna paikhomba si kanano karino haiba amata khangbanate adubu mahakpu thajaduna yamna samna lakpatuda paikhomba gi thamoida hainingai letena penjerami wari amakha sumsana sena tawbani adu kaino mahana chakise kari sasike anjusu adum ingna khumlei ama hekte yaye dada adudi numidang wairam usilakpasida biryani oina sarasiko paikhomadu waiter duda biryani ani kaukre dada aibu kawibagi marambu paikhomadu tapna haiba horei anju aini ngasi nangbu unasi haina kawbagi maramdi aigi thamoigi oiba asengbu wafum khara phongdoki haina khanbagini anju du paikhomagi wa aduda munna yinglei paikhombana ngasi mahakna pairakpa phajana pek tawsilaba khaw adu puthurei aduga anju du pirei anju se mashi lausilo aini iselda tamba khudolni anju du ngakpana loikre ngasi magi mong asi karino haina sumabukta khanjei paikhomadu hanjin hairei anju simadi nangsu lausinbiyu anju du karino khallabasu mahak tapna lausile aduga table mathaktuda thamlaga pek adu hangdoklaga yengi manungda yawramliba pot adu ubada anju du ngakna paikhomada yenglei aduga hanglei da sidi nongma aina wadu hairaga makhada amuk yengtharaga pot adu paikhalei mane anju nangna nong harauna leibi kiba aigi nungsibi magi maphamda harauna tamjage khanjikiba
ꯁꯥꯔꯤꯗꯨꯅꯤ꯫ ꯑꯟꯖꯨꯗꯨ ꯉꯁꯤ ꯄꯥꯏꯈꯣꯝꯕꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯨꯡꯉꯛ ꯉꯛꯄ ꯑꯃ ꯐꯥꯎꯈ꯭ꯔꯦ꯫ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯁꯥꯔꯤ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ, ꯄꯥꯏꯈꯣꯝꯕꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯒ ꯂꯠ ꯇꯧꯅ ꯍꯥꯏꯔꯛꯏ, ꯗꯗꯥ, ꯁꯤꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯀꯔꯤꯒꯤ? ꯁꯤꯗꯤ ꯗꯗꯥꯒꯤ ꯏꯅꯝꯃ ꯑꯣꯏꯒꯗꯧꯔꯤꯕꯤ ꯑꯗꯨꯒꯤꯅꯤ꯫ ꯄꯥꯏꯈꯣꯝꯕꯗꯨ ꯁꯨꯛꯇꯛ ꯇꯧꯔꯒ ꯏꯪꯅ ꯍꯥꯏꯔꯛꯏ, ꯑꯟꯖꯨ, ꯑꯩꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯔꯣꯏꯗꯕ ꯃꯔꯤ ꯑꯃ ꯃꯥꯒ ꯑꯩꯒꯒꯤ ꯃꯔꯛꯇ ꯂꯩꯔꯦ꯫ ꯑꯟꯖꯨ ꯉꯛꯅ ꯍꯪꯂꯛꯏ, ꯗꯗꯥ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ, ꯐꯖꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ꯫